Hello ma'am ngasi video sidi ma'am na comment room tour to biro o yam hai eba ko atutuna ai ngasi di room tour su tawjara age ka da hen babudi laiba na te ma'am thamnari tumain zum thammi tu su ko ai sho atuga ma'am comment su khar sum ma'am na sum khangning ba comment khar sum reply hanjara ke yam sang na traga su ko ado ma'am haurasi am changasi come on ai videographer se koi ki yamna saknai ra ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅꯤ ꯑꯗꯣ ꯃꯌꯥꯝ ꯔꯤꯡ ꯂꯥꯏꯠꯁꯦ ꯈꯔ ꯈꯥꯟꯖꯜꯂꯦ ꯈꯤꯇꯪ ꯉꯥꯟꯅ ꯐꯖꯅ ꯚꯤꯗꯤꯑꯣꯁꯦ ꯎꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗꯅ ꯑꯩꯒꯤ ꯐꯃꯨꯡ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩ ꯀꯥꯡꯈꯟ ꯃꯆꯨꯁꯦ ꯌꯥꯝꯅ ꯆꯝꯃꯒ ꯐꯖꯕꯅꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯐꯃꯨꯡꯗꯨꯒ ꯊꯥꯔꯝꯕ ꯃꯆꯨꯗꯨꯒ ꯃꯥꯟꯅꯩꯕꯀꯣ ꯃꯃꯥꯡꯒꯤ ꯐꯃꯨꯡꯒꯤ ꯃꯆꯨ ꯀꯥꯡꯈꯟ ꯃꯆꯨꯗꯨꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯁꯤ ꯈꯤꯇꯪ ꯌꯥꯛꯁꯟꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯔꯒ ꯁꯤꯁꯨ ꯃꯐꯖ ꯑꯃꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯈꯣꯡꯒꯤ ꯊꯝꯐꯝ ꯁꯥꯏꯠꯁꯤꯒꯅ ꯑꯁꯨꯃꯥꯏꯅ ꯐꯤꯌꯥꯟꯁꯦ ꯊꯝꯈ꯭ꯔꯦꯕꯀꯣ ꯁꯤꯅꯗꯤ ꯋꯥꯏ ꯁꯪꯉꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯌꯥꯟꯁꯦ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁ ꯍꯥꯞꯄꯛꯄ ꯗꯤꯖꯥꯏꯟꯁꯤꯁꯨ ꯌꯥꯝꯅ ꯅꯥꯟꯕꯅꯤ ꯈꯤꯇꯪ ꯅꯛꯁꯜꯂꯛꯎ ꯑꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁ ꯍꯥꯞꯄꯤꯔꯛꯄꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯑꯩꯅꯕꯨꯗꯤ ꯍꯥꯏꯖꯔꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯗꯕꯤꯗ ꯗꯗꯥꯗꯨꯅ ꯍꯥꯞꯄꯤꯔꯛꯄꯅꯦꯕꯀꯣ ꯌꯥꯝꯁꯨ ꯄꯥꯝꯖꯔꯦ ꯐꯤ ꯐꯨꯔꯤꯠ ꯀꯩꯀꯥ ꯍꯦꯡꯒꯔꯗ ꯁꯨꯃꯥꯏꯅ ꯌꯥꯟꯈ꯭ꯔꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯌꯥꯜꯂꯒ ꯊꯝꯖꯔꯦ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯍꯒꯤꯁꯀ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯁꯨꯃꯥꯏꯅ ꯊꯣꯡ ꯍꯥꯡꯐꯝ ꯌꯥꯎꯕꯗꯣ ꯐꯗꯤ ꯐꯖꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯁ꯭ꯄꯦꯁꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯁꯦ ꯑꯣꯏꯅ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯑꯁꯤꯒꯅ ꯕꯦꯗ ꯁꯥꯏꯠ ꯇꯦꯕꯜ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯕꯦꯗ ꯁꯥꯏꯠ ꯇꯦꯕꯜꯁꯤꯁꯨ ꯌꯥꯝꯅ ꯁꯤꯝꯄꯜ ꯌꯥꯝ ꯐꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯥꯔꯖꯤꯡꯗ ꯑꯦꯛꯁꯄꯣ ꯇꯧꯕꯗꯣ ꯑꯗꯣ ꯆꯠꯂꯨꯏꯕꯀꯣ ꯆꯠꯂꯨꯕꯁꯤꯗ ꯕꯕꯥꯅ ꯀꯥꯞꯄꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯄꯨꯄꯨꯅꯁꯦ ꯐꯣꯇꯣꯁꯦ ꯑꯩꯅ ꯂꯣꯏꯁꯟ ꯂꯣꯏꯔꯒ ꯃꯥꯁꯦ ꯄꯝꯃ ꯂꯩꯕꯀꯣ ꯑꯗꯨꯒ ꯀꯥꯞꯁꯟꯈꯤꯕ ꯐꯣꯇꯣꯅꯦꯕꯀꯣ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯩꯁꯨ ꯌꯥꯎꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯕꯥꯗ ꯁꯦ ꯐꯣꯇꯣꯁꯦ ꯆꯥꯝꯊꯣꯛꯑꯣ ꯍꯥꯏꯅ ꯐ꯭ꯔꯦꯝꯒ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯗꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟ ꯄꯣꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏ ꯃꯆꯥꯇꯅꯤꯁꯦ ꯈꯔ ꯅꯨꯡꯁꯤꯔꯤꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤꯗꯤ ꯕ꯭ꯂꯔ ꯆꯠꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯦꯕꯜꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯗ꯭ꯔꯥꯋꯔꯁꯤꯒꯅ ꯀꯣꯇꯦꯛ ꯀꯣꯇꯥꯛ ꯊꯝꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯃꯆꯥꯒꯤ ꯁꯦꯔꯂꯦꯛꯁ ꯊꯝꯕꯤꯔꯦ ꯆꯥꯔꯖꯔ ꯊꯝꯕꯤꯔꯦ ꯑꯇꯩ ꯑꯇꯩ ꯌꯥꯝ ꯆꯥꯏꯔꯦ ꯑꯁꯤꯒꯅ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯊꯝꯃꯦ ꯑꯩꯒꯤ ꯁꯨꯝ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯪꯗꯅ ꯑꯩꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯀꯣ ꯑꯩꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯁꯦ ꯌꯥꯝꯅ ꯏꯆꯥ ꯏꯊ ꯊꯥꯒꯠꯆꯕꯩ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯗꯗꯥꯗꯨꯅ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯔꯛꯑꯦ ꯍꯥꯏꯅꯤꯡꯉꯤꯅꯦꯕ ꯑꯩꯒꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗꯅ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯦ ꯑꯁꯤꯒꯤ ꯕꯤꯁꯥꯜꯗ ꯂꯩꯔꯛꯄꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯑꯁꯤꯒꯅ ꯑꯩꯅ ꯂꯤꯞꯁꯇꯤꯛ ꯊꯝꯃꯦ ꯃꯥꯁꯀꯔꯥ ꯊꯝꯃꯦ ꯑꯥꯏꯂꯥꯏꯅꯔ ꯊꯝꯃꯦ ꯕ꯭ꯔꯁ ꯈꯔꯁꯨ ꯊꯝꯃꯦ ꯐꯥꯎꯟꯗꯦꯁꯟ ꯈꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ ꯁꯤꯅ ꯋꯥꯏ ꯁꯪꯉꯦꯗꯅ ꯄꯣꯠꯇꯣꯀꯣ ꯑꯗꯩꯗꯤ ꯂꯧꯊꯣꯛꯅꯤꯡꯉꯁꯨ ꯁꯠ ꯁꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯑꯁꯤꯗꯤ ꯑꯗꯨꯒ ꯑꯁꯤꯗꯅ ꯄꯔꯐ꯭ꯌꯨꯝ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯥꯏꯗ ꯇꯩꯅꯕ ꯃꯣꯏꯆꯔꯥꯏꯖꯔ ꯐꯦꯁ ꯋꯥꯁ ꯀꯩꯀꯥ ꯂꯣꯏ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯁꯤꯗꯅ ꯑꯃꯨꯛ ꯁꯝꯖꯦꯠ ꯀꯩꯀꯥ ꯑꯗꯨꯗꯤ ꯃꯆꯥ ꯃꯆꯥ ꯑꯩꯈꯣই ꯃꯆꯥꯒꯤ ꯕꯤꯗꯤ ꯅꯝꯕꯗꯣ ꯑꯗꯨꯒꯩꯗꯤ ꯑꯁꯨꯃꯥꯏꯅ ꯑꯥꯏꯕ꯭ꯔꯣ ꯌꯦꯡꯅꯕ ꯀꯩꯀꯥ ꯂꯣꯏ ꯑꯥꯏ ꯁꯦꯗꯣ ꯀꯩꯀꯥꯁꯦ ꯂꯣꯏ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯅ ꯁꯤꯁꯤꯅ ꯏꯆꯟꯅꯨꯄꯤ ꯑꯍꯟꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒꯅꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯤ ꯐꯣꯇꯣꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯅ ꯑꯩꯅ ꯆꯥꯝꯊꯣꯛꯈꯤꯕꯩ ꯐꯣꯇꯣꯅꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯜꯂꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯣꯛꯁꯁꯤꯗꯅ ꯑꯩꯅ ꯀ꯭ꯂꯤꯞ ꯀꯩꯀꯥ ꯊꯝꯃꯦꯕꯀꯣ ꯀ꯭ꯂꯤꯞ ꯀꯩꯀꯥꯁꯦ ꯌꯥꯝ ꯃꯥꯡꯅꯩꯗꯅꯀꯣ ꯑꯗꯨꯅ ꯀ꯭ꯂꯤꯞ ꯀꯩꯀꯥ ꯑꯁꯤꯗ ꯃꯆꯥ ꯃꯆꯥ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏ ꯊꯝꯃꯦ ꯋꯥꯏ ꯁꯪꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯖꯣꯟꯁꯟ ꯕꯦꯕꯤꯒꯗꯅꯤ ꯗꯦꯇꯣꯜ ꯑꯗꯩꯗꯤ ꯀ꯭ꯔꯤꯝ ꯑꯃ ꯄꯥꯎꯗꯔ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯊꯥꯎ ꯀꯩꯀꯥ ꯁꯤꯒ ꯂꯣꯏ ꯊꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯏꯟꯁꯤꯟꯒꯦ
ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯁꯤꯗꯁꯨ ꯁꯨꯝ ꯄꯣꯠ ꯆꯩ ꯑꯆꯧ ꯑꯆꯧꯕ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯦꯅꯔꯒꯨꯝꯕ ꯀꯔꯤ ꯑꯁꯥꯡ ꯑꯁꯥꯡꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯨꯏꯗꯤ ꯑꯩꯒꯤ ꯑꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏꯄꯣꯠ ꯑꯗꯩꯗꯤ ꯃꯆꯥꯒꯤ ꯇꯨꯄꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯏꯗꯤ ꯑꯩꯒꯤ ꯕꯦꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯜꯂꯦ ꯍꯦꯌꯔ ꯗ꯭ꯔꯥꯏꯌꯔ ꯑꯃ ꯑꯃꯁꯦ ꯂꯣꯏ ꯊꯝꯃꯦ ꯑꯁꯤꯒꯅ ꯑꯁꯥꯡꯕ ꯄꯣꯠ ꯆꯩ ꯑꯁꯤꯒꯗꯤ ꯆꯟꯗꯕꯅꯤꯅꯀꯣ ꯑꯁꯤꯒꯅ ꯁꯨꯃꯥꯏꯅ ꯆꯞ ꯂꯥꯎꯅ ꯊꯝꯖꯟꯈꯤꯕꯗ ꯅꯨꯡꯉꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯞꯈꯤꯕꯁꯤꯅ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯨꯜ ꯂꯩꯔꯦ ꯑꯩꯒꯤ ꯁ꯭ꯇꯨꯜꯁꯤꯁꯨ ꯄꯣꯠꯁꯦ ꯌꯥꯝꯅ ꯅꯥꯜꯂꯒ ꯐꯖꯕꯅꯤꯀꯣ ꯁꯤꯝꯄꯜꯗ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯗꯔ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯩꯅ ꯑꯁꯤꯒꯤ ꯁ꯭ꯂꯥꯏꯗꯔꯁꯤꯒ ꯑꯩꯒꯤ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯗ ꯇꯧꯈꯤꯕꯒꯤꯀꯣ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯈꯤꯕꯒꯤ ꯂꯣꯏꯈꯤꯕ ꯃꯌꯥꯝꯁꯨ ꯑꯁꯤꯗ ꯂꯣꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦꯕꯀꯣ ꯃꯊꯧ ꯇꯥꯔꯛꯀꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯔꯨꯝ ꯐ꯭ꯔꯦꯁꯅꯔ ꯂꯩꯔꯦ ꯄꯔꯐ꯭ꯌꯨꯝ ꯑꯗꯩꯗꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯍꯪꯒꯥꯝ ꯊꯥꯎꯅꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯒ ꯑꯍꯟꯁꯨ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯈꯅꯥꯎ ꯀꯔꯤ ꯀꯔꯥ ꯃꯁꯥꯗ ꯂꯣꯏ ꯇꯩꯕꯗꯣ ꯊꯨꯅ ꯃꯁꯥ ꯁꯥꯕ ꯍꯟꯊꯩꯌꯦꯕꯀꯣ ꯁꯤ ꯕꯣꯇꯜꯁꯤꯅ ꯑꯩꯅ ꯁꯨꯝ ꯖꯔꯅꯤ ꯀꯩꯀꯥ ꯆꯠꯄꯗ ꯄꯤꯛꯇꯛ ꯇꯧꯕꯁꯦ ꯕꯦꯛꯇ ꯍꯥꯞꯄ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯅꯤ ꯑꯗꯨꯒ ꯀꯥꯅꯤꯗꯤ ꯐꯖꯅ ꯍꯥꯡꯉꯤ ꯑꯁꯣꯝꯗꯁꯨ ꯍꯥꯡꯉꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯗꯔ ꯍꯥꯞꯄꯁꯤꯅꯀꯣ ꯄꯣꯠ ꯆꯩ ꯍꯥꯞꯆꯟ ꯈꯣꯠꯆꯟ ꯇꯧꯅꯕꯒꯤꯀꯣ ꯌꯥꯝ ꯆꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯒꯤ ꯎꯄꯨ ꯂꯩꯔꯦ ꯎꯄꯨꯁꯤꯁꯨ ꯑꯩꯅ ꯁꯤꯝꯄꯜ ꯗꯤꯖꯥꯏꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯝꯕꯅꯦꯕꯀꯣ ꯁꯤꯝꯄꯜꯗ ꯅꯥꯟꯅ ꯇꯧꯕꯁꯤꯅ ꯄꯥꯝꯖꯕꯁꯨ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯀꯥꯔꯛꯁꯤꯒꯅ ꯌꯥꯝ ꯃꯇꯥ ꯆꯞ ꯆꯥꯅ ꯗꯁꯕꯤꯟ ꯊꯝꯐꯝꯁꯨ ꯆꯞ ꯆꯥꯔꯦꯕꯀꯣ ꯑꯁꯤꯗ ꯑꯩꯅ ꯗꯁꯕꯤꯟ ꯊꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯎꯄꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯎꯄꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯆꯔꯛꯑꯒꯦ ꯅꯍꯥꯟ ꯂꯣꯏꯁꯟꯈꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯎꯄꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯅꯛꯁꯜꯂꯣ ꯀꯥꯏꯅꯣ ꯍꯧꯖꯤꯛꯀ ꯂꯣꯡꯉꯩꯗ ꯃꯌꯥꯝ ꯑꯁꯤꯗꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯍꯧꯖꯤꯛꯀꯤ ꯂꯩꯖꯕ ꯈꯔ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯀꯣꯝ ꯀꯣꯝꯅ ꯈꯔ ꯊꯝꯖꯜꯂꯦ ꯍꯌꯦꯡꯋꯥꯏ ꯂꯩꯁꯜꯂꯒ ꯈꯣꯠꯆꯜꯂꯒ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯖꯅ ꯁꯤꯜꯂꯒꯦ ꯍꯥꯏꯅꯀꯣ ꯑꯍꯥꯟꯕꯗꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯃꯆꯥ ꯉꯥꯛꯇꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯞꯄꯤꯔꯛꯄ ꯃꯌꯥꯝꯅꯤ ꯃꯇꯦꯛ ꯃꯆꯥ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯅꯥꯀꯟꯒꯤꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯕꯦꯗꯁꯤꯠ ꯑꯗꯩꯗꯤ ꯄꯤꯂꯣ ꯀꯣꯚꯔꯁꯤꯡ ꯊꯝꯃꯦ ꯑꯗꯣ ꯑꯩꯅ ꯕꯦꯒꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯟꯕꯅꯤ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯐꯅꯦꯛ ꯏꯅꯐꯤ ꯑꯗꯩꯗꯤ ꯑꯁꯤꯗꯅ ꯔꯥꯅꯤ ꯀꯩꯀꯥꯅ ꯁꯨꯃꯥꯏꯅ ꯌꯣꯝꯃꯒ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯣꯝꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯕꯦꯒꯁꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯜꯂꯦ ꯍꯧꯖꯤꯛꯀꯤ ꯀꯣꯝꯃꯤꯕꯒꯤ ꯑꯗꯨꯒ ꯑꯁꯤꯒꯁꯨ ꯐꯅꯦꯛꯁꯨ ꯑꯗꯩꯗꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯊꯝꯃꯦ ꯑꯁꯤꯒꯤ ꯃꯈꯥꯁꯤꯗꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯒꯤ ꯇꯣꯞꯁꯀ ꯑꯗꯩꯗꯤ ꯋꯤꯟꯇꯔꯒꯤ ꯁ꯭ꯋꯦꯇꯔ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯩꯗꯤ ꯃꯆꯥꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯁꯣꯜ ꯀꯩꯀꯥ ꯁ꯭ꯋꯦꯇꯔ ꯉꯥꯛꯇꯅꯤ ꯑꯁꯤꯁꯤꯡꯁꯦꯀꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯅꯪ ꯑꯁꯤ ꯃꯊꯛꯇ ꯂꯣꯛ ꯇꯧꯔꯝꯗꯦ ꯀꯟꯈ꯭ꯔꯦꯗ ꯀꯥꯁꯤꯁꯨ ꯌꯥꯝꯅ ꯐꯤ ꯆꯟꯒꯅꯤ ꯃꯣꯏꯅ ꯁꯥꯔꯛꯏꯕ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯏꯁꯄꯦꯁ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗꯅ ꯑꯩꯒꯤ ꯇꯣꯞ ꯕ꯭ꯂꯥꯎꯁ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩꯉꯩꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯐꯤ ꯉꯥꯛꯇ ꯂꯩꯔꯦ ꯈꯔ ꯑꯃ ꯑꯁꯣꯝꯗ ꯈꯔ ꯑꯃꯁꯨ ꯊꯝꯃꯤ ꯑꯁꯤꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯖꯤꯟꯁ ꯀꯔꯤ ꯀꯔꯥ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯣꯏ ꯊꯝꯃꯦꯕꯀꯣ ꯖꯦꯀꯦꯠ ꯀꯩꯀꯥ ꯑꯁꯤꯒꯅ ꯗ꯭ꯔꯥꯋꯔ ꯃꯆꯥ ꯑꯃ ꯑꯁꯤꯒꯅ ꯗꯥꯏꯃꯟ ꯂꯣꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯦꯗ ꯑꯗꯨꯒ ꯁꯣ ꯕꯣꯛꯁ ꯑꯃ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯏꯠ ꯅꯥꯀꯟ ꯑꯍꯥꯡꯕꯁꯤꯒꯅ ꯇꯤꯚꯤ ꯁꯨꯝ ꯊꯝꯃꯦꯕꯀꯣ ꯁꯣꯟ ꯀꯥꯗꯗꯤ ꯈꯔ ꯆꯤꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯁꯤ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯇꯤꯚꯤꯁꯦ ꯌꯥꯝꯁꯨ ꯌꯦꯡꯕ ꯅꯠꯇꯕꯅꯤ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯇꯧꯕꯅꯦ ꯑꯩꯗꯤ ꯁꯨꯝ ꯌꯦꯡꯉꯨꯏ ꯃꯣꯏꯅ ꯊꯥꯔ ꯌꯦꯡꯉꯦ ꯊꯑꯣꯏꯅꯒ ꯊꯥꯔ ꯌꯦꯡꯕꯀꯣ ꯌꯦꯡꯗꯦꯕꯀꯣ ꯁꯪꯗꯕꯅꯤꯅ ꯑꯗꯨꯒ ꯑꯁꯤꯒꯤ ꯇꯦꯕꯜꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯁꯣ ꯃꯆꯥꯒꯤ ꯊꯝꯕꯤꯔꯦꯕꯀꯣ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯁꯨꯝ ꯊꯝꯃꯦ ꯐꯦꯟ ꯊꯝꯃꯦ
ꯑꯩꯒꯤ ꯑꯁꯤꯒꯤ ꯀꯥꯔꯛꯁꯤꯒꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯨꯜꯁꯦ ꯁꯨꯃꯥꯏꯅ ꯏꯟꯖꯟꯖꯈ꯭ꯔꯦ ꯁꯤꯅ ꯋꯥꯏ ꯁꯪꯉꯦꯗꯅꯀꯣ ꯀꯦꯔꯝꯗꯥꯏꯗ ꯄꯨꯊꯣꯛꯑꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯖꯜꯂꯦ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛꯈꯨꯝꯗꯅ ꯁꯨꯃꯥꯏꯅ ꯁꯣꯕꯣꯛꯁꯦ ꯊꯝꯃꯦ ꯁꯣꯕꯣꯛꯁꯦ ꯍꯥꯞꯆꯟꯕ ꯂꯣꯏꯔꯦꯕꯀꯣ ꯈꯔ ꯑꯩꯒꯤ ꯑꯃꯨꯛ ꯂꯩꯔꯒ ꯁꯤꯗ ꯍꯥꯞꯄꯅꯤ ꯑꯁꯤꯅ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯃꯈꯥꯗꯁꯨ ꯈꯔ ꯍꯥꯡꯉꯦꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯪ ꯃꯇꯝꯗ ꯑꯃꯨꯛ ꯂꯩꯕ ꯆꯠꯂꯅꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯔꯒ ꯄꯨꯝꯊꯟꯕꯨ ꯊꯟꯈ꯭ꯔꯦ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯏꯁꯄꯦꯁꯄꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯆꯥꯎꯋꯤꯕ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯣꯝ ꯀꯣꯝꯅ ꯊꯝꯕ ꯃꯌꯥꯝ ꯔꯨꯝ ꯇꯣꯔ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯀꯃꯦꯟ ꯈꯔꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯂꯤꯛꯀꯁꯦ ꯁꯤꯗ꯭ꯔꯦ ꯑꯉꯥꯡꯅ ꯂꯤꯛ ꯁꯤꯕꯁꯦ ꯌꯥꯝꯅ ꯐꯣꯏꯗꯠꯂꯤ ꯆꯤꯡꯊꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯂꯤꯛꯀꯁꯦ ꯁꯤꯗꯅ ꯂꯩꯔꯕꯅꯤ ꯃꯥꯅ ꯍꯦꯛꯇ ꯆꯨꯞꯄꯦꯕꯀꯣ ꯃꯌꯥꯝ ꯍꯧꯔꯛꯑꯒꯦ ꯑꯍꯥꯟꯕ ꯀꯃꯦꯟꯁꯤꯅ ꯊꯥꯡꯖꯝ 6448ꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯀꯥꯡꯈꯜ ꯁꯦꯠꯇꯣ ꯂꯩꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯀꯩꯝꯇ ꯀꯥꯟꯅꯗꯕꯅꯦ ꯂꯨꯍꯣꯡꯗꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯝꯃꯨꯏ ꯀꯥꯟꯅꯗꯦꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯥꯡꯈꯜ ꯂꯧꯔꯤꯉꯩꯁꯤꯗ ꯕꯦꯗꯁꯤꯠꯁꯤꯁꯨ ꯁꯨꯝ ꯄꯨꯟꯅ ꯂꯧꯁꯜꯍꯧꯕꯅꯤ ꯍꯣꯏ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯁꯨꯝꯇ ꯊꯥꯅꯒꯗ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯊꯝꯒꯗꯕ ꯌꯣꯝꯁꯤꯟꯒꯗꯕ ꯑꯣꯏꯕꯅꯤꯅ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯨꯏꯅ ꯍꯥꯏꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯂꯩꯔꯣꯏꯒꯦꯗꯤ ꯇꯧꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯡꯈꯜꯁꯦ ꯂꯧꯔꯤꯉꯩꯁꯤꯗ ꯁꯨꯝ ꯂꯧꯁꯜꯂꯛꯑꯕꯀꯣ ꯄꯔꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯊꯥꯕꯩ ꯃꯊꯧ ꯇꯥꯕꯅꯤꯅ ꯂꯩꯒꯗꯕ ꯃꯊꯧꯗꯣ ꯇꯥꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯁꯨꯝ ꯂꯧꯁꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯀꯥꯡꯈꯜꯁꯤꯒꯤ ꯁꯦꯠ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯁꯤ ꯀꯥꯡꯈꯜꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒ ꯑꯇꯣꯞꯄ ꯑꯃ ꯗꯦꯂꯤ ꯌꯨꯁꯀꯤ ꯑꯣꯏꯅ ꯃꯆꯨ ꯈꯔ ꯑꯍꯥꯕ ꯂꯧꯔꯒ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤꯗꯤ ꯂꯥꯏꯠꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯀꯥꯡꯈꯜꯁꯤꯅ ꯃꯟꯊꯔꯒ ꯕꯦꯗꯁꯤꯠꯇꯨꯅ ꯍꯟꯅ ꯂꯩꯔꯅꯤ ꯑꯗꯨꯗꯨꯅ ꯀꯥꯡꯈꯜꯁꯤꯒ ꯕꯦꯗꯁꯤꯠꯇꯨꯒ ꯄꯨꯟꯅ ꯁꯨꯝ ꯍꯟꯅ ꯊꯝꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯄꯔꯞ ꯊꯣꯛꯑꯒ ꯑꯣꯏꯅ ꯊꯥꯅꯔꯒꯦ ꯍꯥꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯀꯥꯡꯈꯜꯁꯤꯗꯤ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯑꯒ ꯊꯥꯔꯛ ꯃꯇꯝꯗ ꯑꯃꯨꯛ ꯐꯖꯗꯦꯗꯅꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯔꯤꯡꯀꯨꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯀꯥꯡꯈꯜ ꯁꯦꯠꯁꯦ ꯃꯃꯜ ꯀꯌꯥꯅꯣ ꯑꯩ ꯀꯁꯥꯔꯗꯒꯤꯅꯦꯀꯣ ꯑꯗꯣ ꯀꯥꯡꯈꯜ ꯁꯦꯠꯁꯦ ꯀꯥꯡꯈꯜꯁꯤꯅ 2000ꯗ ꯂꯧꯔꯛꯄꯅꯦ ꯑꯗꯣ ꯕꯦꯗꯁꯤꯠꯇꯨꯅ 3000 ꯄꯨꯟꯅ 5000 ꯃꯅꯤꯁꯥ ꯆꯤꯡꯉꯥꯡꯕꯝꯅ ꯍꯥꯏꯔꯛꯄ ꯏꯅꯦꯝꯄꯣꯛ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯍꯣꯏ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯁꯨꯝ ꯈꯔ ꯑꯃꯅ ꯁꯨꯝ ꯇꯣꯏꯅ ꯍꯪꯉꯛꯑꯦ ꯃꯤꯡꯁꯦ ꯀꯩꯅꯣ ꯑꯇꯥꯎ ꯔꯣꯍꯤꯅꯥ ꯍꯥꯏꯌꯦꯀꯣ ꯁꯤꯁꯇꯔ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯑꯋꯨꯟꯄꯣꯠꯁꯦ ꯏꯄꯥꯝꯅ ꯂꯩꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯩꯕꯤꯗꯧꯔꯥ ꯂꯥꯟꯅ ꯈꯟꯒꯅꯨ ꯈꯪꯅꯤꯡꯗꯅ ꯍꯪꯖꯕꯅꯤ ꯍꯣꯏ ꯂꯥꯟꯅꯕꯨꯗꯤ ꯂꯧꯖꯗꯦ ꯑꯩꯒꯤ ꯑꯋꯨꯟꯄꯣꯠꯁꯦ ꯑꯩꯈꯣꯏ ꯏꯄꯥꯝꯔꯣꯝꯗꯒꯤ ꯄꯤꯔꯛꯄꯅꯦꯕꯀꯣ ꯃꯆꯥ ꯂꯥꯛꯑꯦ ꯃꯆꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯃꯆꯥ ꯀꯃꯦꯟ ꯄꯥꯃꯤꯟꯅꯔꯅꯤ ꯍꯧꯖꯤꯛ ꯃꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯃꯥꯗꯨꯒꯤ ꯃꯆꯥꯅ ꯃꯃꯥꯏ ꯄꯥꯛꯏꯌꯦ ꯈꯪꯉꯕ ꯁꯣꯏꯁꯦ ꯌꯦꯡꯉꯣ ꯈꯪꯉꯕ ꯅꯪ ꯂꯨꯖꯔꯨꯒꯦ ꯍꯥꯏꯔꯣ ꯑꯣ ꯑꯗꯨꯝ ꯑꯗꯨꯋꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯆꯥ ꯀꯃꯦꯟ ꯄꯥꯃꯤꯟꯅ ꯋꯥꯏꯑꯦꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯑꯃ ꯑꯋꯨꯟꯄꯣꯠ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯖꯔꯛꯑꯒꯦ ꯑꯗꯣ ꯀꯃꯦꯟꯕꯨꯗꯤ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯋꯨꯟꯄꯣꯠ ꯂꯥꯛꯄꯁꯦ ꯃꯌꯥꯝꯁꯨ ꯍꯔꯥꯎꯗꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏ ꯍꯥ ꯀꯥꯏꯅꯦ ꯍꯥ ꯀꯥꯏ ꯂꯦꯡꯉꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯆꯥ ꯍꯧꯖꯤꯛ ꯁꯥꯃꯨ ꯄꯥꯏꯔ ꯂꯩꯗꯣꯔꯦꯁꯦ ꯀꯃꯦꯟꯁꯦ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕ ꯄꯥꯁꯤꯒ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯅ ꯍꯪꯉꯛꯄ ꯀꯃꯦꯟꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯦꯕ ꯑꯩꯅ ꯄꯤꯖꯔꯤꯁꯦꯀꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯃꯥꯂꯦꯝ ꯆꯅꯨꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯤ ꯅꯤꯁꯥ ꯅꯣꯏ ꯃꯃꯥꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯅ ꯆꯩꯅꯗꯦ ꯉꯁꯤ ꯐꯥꯎꯕ ꯀꯣꯟꯅꯁꯨ ꯈꯟꯅꯔꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩꯀꯣ ꯁꯦꯃꯥꯏ ꯇꯥꯟꯅꯗꯅ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ 8428ꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯅꯤꯁꯥꯅꯒꯤ ꯐꯃꯨꯡꯁꯦ ꯐ꯭ꯂꯣꯔꯗꯒꯤ ꯃꯈꯣꯡ ꯅꯦꯝꯕꯤꯗꯣꯏꯅꯤ ꯑꯩꯒꯤꯁꯨ ꯇꯧꯋꯤ ꯃꯁꯦ ꯕꯠ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯁꯦ ꯍꯟꯗꯛꯀꯤꯗ ꯊꯨꯝꯈꯤꯗꯅ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯡ ꯋꯥꯡꯕꯤ ꯇꯧꯖꯔꯝꯗꯧꯅꯤ ꯈꯜꯂꯛꯑꯦ ꯌꯨꯝ ꯍꯦꯛꯇ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯎꯄꯥꯏꯁꯨ ꯂꯩꯇꯒꯨꯝ ꯑꯩꯒꯤꯁꯨ ꯋꯥꯏꯑꯦꯀꯣ ꯍꯣꯏ ꯃꯊꯪ ꯆꯍꯤ ꯏꯁꯤꯡ ꯊꯨꯝꯕꯤꯗꯕꯅꯦ ꯑꯩꯁꯨ ꯂꯥꯏ ꯈꯣꯏꯔꯝꯃꯤꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯆꯪꯈ꯭ꯔꯦꯕꯀꯣ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩꯌꯦ ꯑꯦꯃꯤ ꯑꯦ 5492ꯅ ꯊꯦꯡꯛ ꯌꯨ
ꯑꯗꯨꯒ ꯃꯌꯥꯝ ꯀꯥꯎꯔꯦ ꯑꯩꯒꯤ ꯐꯔꯅꯤꯆꯔ ꯆꯟꯐꯝꯁꯦ ꯋꯥꯡꯖꯤꯡꯗꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯂꯦꯝ ꯐꯔꯅꯤꯆꯔ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯆꯟꯖꯕ ꯐꯔꯅꯤꯆꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯇꯥꯟꯅ ꯈꯣꯠꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯒ ꯐ꯭ꯔꯤꯁꯨ ꯌꯥꯝ ꯍꯥꯞꯄꯤꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯕꯦꯠ ꯁꯥꯏꯠ ꯇꯦꯕꯜꯁꯦ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯗ꯭ꯔꯦꯁꯤꯡꯒꯤ ꯁ꯭ꯇꯨꯜꯁꯤꯁꯨ ꯑꯣꯔꯗꯔ ꯇꯧꯖꯕꯅꯤ ꯑꯣꯔꯗꯔ ꯇꯧꯖꯔꯝꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯗꯗꯥꯗꯨꯅ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯑꯩꯅ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯥꯟꯅꯁꯨ ꯁꯦꯝꯕꯤꯔꯛꯑꯦ ꯌꯥꯝꯁꯨ ꯄꯥꯝꯃꯦ ꯑꯩꯁꯨ ꯑꯗꯨꯒ ꯁꯦꯟꯇꯔ ꯇꯦꯕꯜ ꯑꯃꯁꯨ ꯍꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯐ꯭ꯔꯤꯗ ꯑꯗꯣ ꯂꯧꯔꯦꯝꯕꯝ ꯔꯦꯕꯤꯀꯥ ꯐꯃꯨꯡ ꯑꯅꯤꯗꯣ ꯑꯗꯨꯝ ꯁꯝꯖꯟꯅꯔ ꯊꯝꯃꯣ ꯋꯥꯡꯕ ꯃꯥꯟꯅꯔꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯣꯏ ꯐꯃꯨꯡ ꯑꯅꯤꯁꯦ ꯊꯥꯒꯦꯅꯗꯤ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯊꯝꯐꯝꯁꯦ ꯊꯣꯡ ꯍꯥꯡꯐꯝꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯗꯨꯅ ꯀꯣꯟꯅ ꯌꯨꯝꯒ ꯁꯥꯔꯀꯥꯟꯗ ꯐꯃꯨꯡ ꯐꯝꯖꯥꯎꯗꯨꯁꯨ ꯊꯥꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯜꯂꯦ ꯀꯣꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯃꯨꯡꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯨ ꯍꯪꯕꯤꯔꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯃꯨꯛꯇꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯇꯥꯡꯕꯕꯨꯗꯤ ꯑꯣꯏꯗꯕꯅꯤ ꯊꯣꯏꯕꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯦ ꯑꯦꯁꯥꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯄꯣꯠꯁꯦ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯜꯂꯛꯑꯒ ꯃꯥꯁꯨ ꯄꯨꯁꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄꯁꯦ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯁꯨꯝ ꯌꯦꯡꯉꯦ ꯃꯥꯁꯨ ꯍꯔꯥꯎꯖꯔꯦ ꯃꯃꯥꯁꯨ ꯍꯔꯥꯎꯖꯔꯦ ꯑꯩꯁꯨ haraujare ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯖꯕꯗꯣ ꯊꯨꯡꯖꯔꯦ ꯕꯟꯗꯅ ꯂꯧꯇꯣꯡꯕꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯤ ꯑꯁꯤꯁꯤꯅ ꯃꯃꯥꯁꯨ ꯂꯥꯛꯅꯤꯡꯉꯝꯅꯤꯀꯣ ꯅꯪꯅ ꯍꯔꯥꯎꯕꯁꯦ ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯞꯄꯤꯗ꯭ꯔꯤ ꯏꯆꯥ ꯆꯍꯤ 3 ꯁꯨꯔꯦ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯌꯨꯝ ꯋꯥꯕꯅꯤꯅ ꯍꯣꯏꯗ ꯑꯣꯟꯄꯣꯠ ꯍꯥꯏꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯁꯨ ꯂꯩꯁꯤꯟꯕ ꯉꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯀꯔꯤꯝ ꯍꯥꯏꯔꯨꯗꯦꯗ ꯐꯔꯅꯤꯆꯔ ꯄꯤꯌꯣ ꯈꯣꯠꯂꯣ ꯀꯔꯤꯝ ꯍꯥꯏꯔꯨꯗꯦ ꯃꯃꯥ ꯍꯣꯏꯅ ꯆꯦꯆꯦꯒ ꯇꯥꯟꯅꯔꯒ ꯉꯝꯖꯔꯒ ꯁꯨꯃꯥꯏꯅ ꯄꯤꯒꯗꯕ ꯈꯔ ꯄꯤꯕꯤꯔꯛꯄꯅꯤ ꯑꯩꯒꯤꯁꯨ ꯏꯟꯗ꯭ꯔꯥꯅꯤ ꯗꯦꯕꯤꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛꯇ ꯊꯤꯜꯂꯛꯂꯤꯅꯣ ꯍꯥꯏ ꯑꯑꯣꯟꯄꯣꯠꯁꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯑꯣꯟꯄꯣꯠꯁꯦ ꯍꯧꯖꯤꯛꯇ ꯊꯤꯜꯂꯛꯏꯁꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯑꯩꯅ ꯆꯦꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣই ꯃꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯨ ꯆꯦꯛꯑꯞ ꯆꯠꯂꯤ ꯃꯁꯥꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯑꯣꯟꯄꯣꯠꯁꯨ ꯄꯤꯔꯛꯇꯕꯅꯤꯗ ꯑꯗꯨꯒ ꯑꯥꯔꯁꯅ ꯍꯪꯕꯤꯔꯛꯄ ꯆꯦ ꯅꯣꯏꯒꯤꯁꯦ ꯅꯨꯄꯥ ꯀꯌꯥ ꯁꯨꯒꯦ ꯆꯦꯅ ꯑꯍꯜꯂꯣ ꯃꯧꯗ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ 2ꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ 2-3ꯒꯤ ꯀꯃꯦꯟꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯅ ꯄꯤꯔꯛꯄꯅꯤꯅ ꯀꯃꯦꯟꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯂꯣꯏꯅꯃꯛꯇꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦꯁꯨ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩ ꯂꯣꯏ ꯄꯥꯊꯣꯛꯆꯔꯛꯀꯦꯕꯀꯣ ꯑꯉꯥꯡꯁꯨ ꯁꯣꯟꯗ ꯀꯩꯅꯣ ꯇꯧꯈꯠꯅꯤꯡꯉꯥꯏ ꯇꯧꯁꯜꯂꯛꯀꯗꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯣꯅꯤꯀꯥ ꯁꯅꯥꯕꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟꯗꯤ ꯌꯥꯝ ꯐꯖꯔꯦ ꯏꯆꯦꯒꯤ ꯐꯔꯅꯤꯆꯔꯁꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯏꯆꯟꯅꯨꯄꯤ ꯃꯃꯥ ꯏꯇꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯆꯦ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯈꯟꯅ ꯆꯩꯅꯕꯁꯦ ꯇꯧꯔꯨꯗꯅ ꯀꯩꯗꯧꯗꯣꯔꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯝ ꯂꯩꯃꯤꯟꯅꯩ ꯑꯃꯅ ꯑꯃ ꯋꯥꯔꯧꯅꯗꯦꯕꯀꯣ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯍꯤꯡꯃꯤꯟꯅꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅ ꯄꯨꯟꯅ ꯁꯨꯃꯤꯟꯅ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯅꯕꯒꯤꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯑꯁꯤꯒꯁꯨ ꯑꯗꯨꯏꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯈꯨꯐ ꯑꯃꯅꯤ ꯃꯅꯦꯝꯕꯣꯛ ꯐꯔꯕꯅꯤꯅ ꯃꯆꯟ 2ꯁꯨ ꯐꯔꯦ ꯑꯉꯥꯝꯕꯝ ꯃꯉꯥꯡꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯤ ꯍꯣꯏ ꯏꯆꯟꯅꯨꯄꯤ 2ꯁꯨꯌꯥꯝ ꯐꯩ ꯏꯆꯟꯅꯨꯄꯤ 2 ꯂꯩꯕꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯂꯦꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯧꯃꯤꯟꯅ ꯈꯣꯠꯃꯤꯟꯅꯅ ꯗꯤꯁꯥ ꯇꯧꯃꯤꯟꯅꯕ ꯅꯨꯄꯤꯉꯩ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦꯀꯣ ꯌꯨꯝꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯆꯦꯒ ꯂꯩꯃꯤꯟꯅꯕ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯆꯥꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯄꯤ ꯑꯃꯇꯪꯒ ꯄꯣꯛꯄꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩꯕꯀꯣ ꯀꯩꯅꯣꯝ ꯇꯥꯟꯅꯅꯤꯡꯉꯛꯄ ꯃꯇꯝꯗ ꯃꯊꯟꯇ ꯇꯥꯕꯗꯣ ꯑꯗꯩꯗꯤ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯈꯤꯕꯅꯤ ꯀꯔꯝ ꯕꯦꯕꯤꯅ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯤꯁꯦ ꯀ꯭ꯂꯥꯁ 10ꯅꯦꯕ ꯃꯊꯪ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯤ ꯁꯈꯤ ꯇꯣꯝꯕꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝꯅ ꯀꯥꯡꯈꯜ ꯃꯆꯨꯗꯣ ꯑꯩꯁꯨ ꯄꯥꯝ ꯂꯩꯔꯝꯃꯤꯅꯤ ꯏꯪꯉꯦ ꯏꯃꯥ ꯏꯆꯦ ꯍꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄ ꯇꯥꯔꯒꯦ ꯃꯃꯥꯒ ꯆꯦꯆꯦꯒꯅꯦꯕ ꯃꯥꯒ ꯆꯦꯆꯦꯒꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯁꯨꯝ ꯁꯣꯟꯊꯔꯛꯄꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕꯀꯣ ꯍꯟꯗꯛꯁꯦ ꯃꯥꯁꯨ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯊꯔꯛꯑꯦ ꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯕꯅꯤ ꯂꯥꯛꯀꯅꯤꯗꯤ ꯇꯧꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯆꯦ ꯃꯃꯥ ꯇꯧꯔꯒꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯑꯩ ꯃꯤꯠꯁꯦ ꯁꯣꯛꯑꯕ ꯀꯩꯅꯣꯝ ꯇꯧꯋꯤꯗ
ꯌꯨꯝꯅꯥꯝ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯂꯤꯅꯤ ꯗꯦꯕꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯑꯩ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯦ ꯇꯨꯝꯐꯝ ꯀꯥꯗ ꯃꯤꯔꯔ ꯊꯝꯗ꯭ꯔꯤꯗꯣ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯌꯦꯡꯂꯨꯅꯨꯀꯣ ꯏꯆꯥꯒꯨꯝꯕꯤ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯍꯥꯏꯀꯣ ꯀꯥꯏ ꯍꯣꯏ ꯍꯣꯏ ꯇꯨꯝꯕ ꯍꯧꯒꯠꯄꯒ ꯃꯤꯡꯖꯦꯟ ꯌꯦꯡꯕ ꯐꯠꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯡꯁꯦꯜꯁꯦ ꯍꯦꯛ ꯃꯃꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯐꯃꯨꯡꯁꯦ ꯍꯧꯒꯠꯂꯛꯄꯒ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯕꯗꯣ ꯊꯣꯛꯇ꯭ꯔꯦꯕ ꯁꯥꯏꯗꯠꯇ ꯊꯝꯈꯤꯕꯅꯤꯅꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯁꯨꯝ ꯆꯨꯝꯇ꯭ꯔꯤꯡ ꯊꯣꯛꯑꯦ ꯁꯥꯏꯠ ꯅꯥꯀꯟ ꯑꯃꯕꯨ ꯌꯦꯡꯉꯨꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯟꯖꯟꯅꯕꯨꯗꯤ ꯊꯝꯃꯨꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯃꯤꯡꯖꯦꯟ ꯌꯦꯡꯕ ꯐꯠꯇꯦ ꯈꯪꯕꯅꯤꯅ ꯁꯨꯝ ꯆꯨꯝꯇ꯭ꯔꯤꯡ ꯁꯨꯝ ꯊꯣꯛꯑꯦꯕꯀꯣ ꯁꯥꯏꯠ ꯅꯥꯀꯟꯗ ꯁꯨꯝ ꯌꯦꯡꯉꯨꯗꯦ ꯇꯧꯔꯤꯁꯦ ꯊꯤꯡ 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 ꯑꯩ ꯌꯥꯔꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯃꯦꯟ ꯄꯥꯕ ꯃꯊꯪꯒꯤꯁꯦ ꯀꯣ ꯑꯩ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯖꯒꯣꯏ ꯁꯥꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯕꯁꯦ ꯑꯩ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯊꯪꯒꯤꯗ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯀꯃꯦꯟꯁꯦ ꯃꯊꯪ ꯃꯊꯪ ꯑꯋꯥꯠꯄꯁꯤꯡꯗꯣ ꯄꯥꯖꯔꯛꯀꯦ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦ ꯑꯩꯁꯨ ꯄꯥꯅꯤꯡꯕꯀꯣ ꯑꯗꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯃꯅꯦꯁꯤꯡꯒ ꯑꯃꯨꯛ ꯉꯁꯥꯏꯗꯤ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯊꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯗꯤ ꯂꯧꯕꯤꯅꯕ ꯌꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯀꯣ ꯂꯧꯕꯤꯅꯕ ꯌꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤ ꯑꯃꯗꯝ ꯆꯪ ꯑꯃꯗꯝ ꯆꯪ ꯑꯃꯗꯝ ꯆꯪ ꯀꯣ ꯐꯣꯏꯈ꯭ꯔꯦ ꯐꯣꯏꯈ꯭ꯔꯦ ꯈꯨꯄꯥꯛꯀ ꯊꯥꯖꯤꯜꯂꯛꯇꯣꯔꯦ ꯁꯝꯐꯣꯏꯕꯤ ꯑꯃꯁꯨ ꯀꯟꯅ ꯇꯧꯋꯦꯕ ꯍꯜꯂꯣ ꯃꯌꯥꯝ ꯑꯣꯏꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯥꯁꯦ ꯇꯤꯛ 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 ꯃꯥꯏꯒ ꯊꯥꯖꯟꯗꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩꯒꯁꯦ ꯑꯩꯈꯣꯏ ꯃꯆꯥꯅ ꯀꯃꯦꯟ ꯄꯥ ꯂꯣꯏꯍꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯣꯏꯃ ꯑꯣꯏꯃ Twinkle, twinkle, little star. ꯁꯛꯈ꯭ꯔꯣꯗꯅ ꯍꯩꯕꯅꯤ ꯁꯛꯈ꯭ꯔꯣꯗꯅ ꯀꯩ ꯇꯧꯔꯤꯁꯤꯕꯣ ꯀꯩ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯃꯆꯥ ꯀꯔꯤ ꯄꯤꯖꯒꯦ ꯃꯤꯅ ꯀꯃꯦꯟꯇ ꯀꯅꯥꯅꯅꯣ ꯍꯪꯉꯛꯄꯅꯤ ꯅꯨꯡꯇꯤꯒꯤ ꯑꯣꯛꯁꯥ ꯃꯇꯨꯝ ꯑꯃꯃꯝ ꯄꯣꯜꯂ ꯄꯤꯖꯩ ꯑꯗꯨꯅ ꯇꯧꯔꯤꯁꯦ ꯎꯔꯕ ꯃꯁꯥꯁꯦ ꯑꯩꯒꯁꯦ ꯃꯥꯅ ꯆꯤꯡꯊꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯀꯩ ꯀꯩ ꯄꯤꯖꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯦꯔꯦꯂꯦꯛꯁꯦ ꯆꯥꯔꯦ ꯑꯗꯨꯒ ꯑꯂꯨꯒ ꯆꯥꯛꯀ ꯊꯨꯝ ꯄꯤꯇ꯭ꯔꯨ ꯊꯨꯝ ꯈꯤꯇꯪꯈꯛ ꯀꯣ ꯈꯤꯇꯪ ꯇꯦꯁ ꯂꯩꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩ ꯑꯦꯄꯜ ꯉꯥꯜꯂꯒ ꯆꯥꯛꯀ ꯇꯛꯈꯥꯏꯕꯗꯨꯗꯤ ꯆꯥꯗꯦꯕ ꯃꯅꯝꯗꯣ ꯑꯩꯃ ꯃꯅꯝꯗꯣ ꯍꯩꯅꯗ ꯃꯥꯜꯂꯦꯕꯀꯣ ꯇꯥꯒꯅꯤꯅꯦ ꯄꯣꯝ ꯄꯣꯝꯒꯁꯦ ꯇꯜꯂꯤꯍꯦ ꯃꯥꯏꯀꯁꯦ ꯑꯗꯨꯒꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯆꯥꯏ ꯍꯋꯥꯏ ꯊꯣꯡꯕꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯝꯕꯨ ꯆꯥꯔꯤ ꯑꯗꯨꯒ ꯆꯥꯛ ꯏꯟꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯄꯨꯡꯈꯥꯏ ꯍꯦꯟꯅ ꯆꯪꯉꯦꯕꯀꯣ ꯃꯌꯥ ꯑꯅꯤ ꯈꯛꯇꯪ ꯍꯧꯕꯁꯤꯅꯅꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯀꯞ 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 ꯑꯗꯨꯝ ꯁꯥꯏꯔ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯁꯨꯡꯂꯣꯏ ꯂꯣꯏꯗꯕꯗꯣꯀꯣ ꯁꯥꯊꯤꯅ ꯀꯨꯏ ꯊꯕꯛ ꯑꯃꯅꯦ ꯑꯉꯥꯡ ꯆꯥꯛ ꯏꯟꯕꯁꯦ ꯌꯥꯡ ꯌꯥꯡꯁꯨ ꯏꯟꯁꯤꯟꯕ ꯌꯥꯗ ꯗꯦꯡ ꯇꯥꯏ ꯗꯤꯡ ꯗꯤꯡ 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 ꯇꯥꯏ ꯇꯥꯏ ꯗꯤꯡ ꯃꯤꯠꯅ ꯀꯅꯣꯛꯄ ꯍꯩꯔꯕꯅꯤꯁꯦ ꯇꯥꯏ ꯗꯤꯡ ꯗꯤꯡ ꯇꯥꯏ ꯗꯤꯡ ꯗꯤꯡ ꯏꯁ 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 ꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯉꯥꯡꯅꯒ ꯊꯥꯖꯟꯗꯅ ꯑꯩ ꯂꯣꯏꯗꯣꯔꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯕꯥꯏ